Hello friends, ngasi su mayam gida makta anoba video om pudun laksari video se aine amna khang haire na semjaba video na te aina haibda soikhiba lankhiba yaorbsu apung mana chani na naungi haraga mayam na ngkpiyu ni habi wapum se han makta da thamjage aina ngasi semjaga da video se mayam na su yam toina ayuna sum la lobirak pa contact tobirak pa haitare laisou choba na makak leye laisou choba se hoi akoi thengnaba su yaormani ubibasu yaomani haijaba tare ko masi yum manungda haijaba tare yum manungda saba matamda imungdu leiba miyoi asina kogi negative mind haitare amna kogi asmasi kai oirakadage phatabu oirakada kokadra haibagi jingnaba mayamdo madumba mayamdo madu koknabagi damakta video si yengbiraga masi positive oiba mongdo khanbiyu yamna luna su khangumse agi every video khodimakta yamna lusan haidi agi style haitare ko agi ipai puna takpiramba ahalamsing takpiramba mayam khara sum mathang charon sum nainaramba akhoi da huji generation sida ai ilaiba phaba haigadra ayonda su thungbiram hai tare ko ahal sing ayonda yam takme agi ojaguru sing haijaba tare ko adon yam laiba mongda khallu yam lusan na khanganu haibase sima hoi matangi wapum su lei ko luna khanba kitang oina diff oina khanjanba yaba matang haibam su le adubu yamna su luna khallaga di sum thabamda pangthokpa ngamara adunane lai na khallo adum kashu phattaba amta oiroi haiba wapam sima thamjage aina aigi motage haida ojaguru sing sina takbiram badane ko aina haijirakadabase ado yumda laisou soba haibase hojigi matamda ayambana mostly aikoigi building construction jakoigi yot kumba adagi koigi floor maruina floor dane dana koi laisou gumba toroktoja mathak kumadi thoidokpa leite adubu anyway mathak pa leibo or targa su makhada bu leibo oi targa su se tiles kumba marble gumba nokhiba oi targa de negligible amount da laisou gumba je thoi haijabata adu su mi changna daba mafum kachin koya gumba da ita thaja dabida tawbu su dum yawi haitare aina sum thengnarakpa ujarakpa da haitare negligible amount ne adu maruina koigi laibaki floor haijaba tare masum da ayambana maximum oitana oina haitare ko laisou chobagi koigi khudam jangdam adum phangi haitare masi yum manungda tawba haitare ko yumgi akoiba da abdi yana khagumba tawba then yung manungda tawba akoi laisou chobba haitare masi thengnai aduna masi english ta gan termite haibani adubu science ki kham thengna chakolaba matam sidari laisou chobba se masi di koigi kaksing gi natraga se insect kumbana natraga fungus kumbana asugumana oirakpani haiba tongan aduna wafam am leigre ko adubu koigi chanarakpa koigi ahalamasina chanarakpa matungina laisou chobba se afaba fall lei fataba fall lei adubu abu oceanu fataba oceanu floor am koigi yamatam akoigi wai taidana khotana leire mafam da laisou ka kalakpa haisi wakanda dem chingna bam pokani dana kari oirakadage ana ekpu lakadra ada asiana bu yorokadra haibra chimbagi negative ngaktane mayam gi wakanda leite adu madu yawbiranu video si yenga afaba ngakta oiba oishanu haiba wafam je thamjage karigumba koigi laisou gumba leiba taraga so haijaba tare ko ado alamasing ayun takpirame sumaina takpirame yam laiba mongda koigi laisou je shoure khalajeba shouri ba laisou ji mafam adu da haitare ko imung adu da haitare ko madu da koina phababu arasu phatababu arasu madu mafam du madi chana de dana yum manung da leiba se nungai te dana ko ado mafam adu da ira thongni karmai tongne haita yumgi imung duna haitare imungi ahal chaba amdi leini dana ko aduna bu tawgerasu yare natraga se khullekai gi dum khangai maiba maibi haigadra kai hani koi akhangba haitare an chaba akhangba an bor so ngang bor so akhangba mna adum tana biraga dum khoram bibe kasu ka akaiba leite ko adu koigi dup amma mai amma kwa pana ma koi sum adai dakhina ma yauraga koigi shouri ba laisou shouri mafam da khuram jaroba sumaina haibiram adubu mafam gi matungina agi sigi laison se sonaram da su yai ko atopa sonaram ba su yai adubu agi ojagur singna aigonda sinabiram bagi matungina di asumaina sinabirame he laisou nangsu ningthau amane aichu yum masigi ningthauni yum amada ningthau ani panba chumde guruna nangbu taibang migi yum yoi mongbana saba yum da changu hayu layu tamde ingkon chutek ta lamhangda ukong wakong da layu haina tambane nang khangdra male guruna takmo mafamda ai thinbige chachilao aduga imung asena hangna nungai yaifana panaba awat apa leitaba haina sagot piramo thaujalan kubiramo hairiba laisol se haiduna aiko laisou khara haitare ko laipa khara akogi la da hapiro puthokpira kanda
lamhangda ko lamhangda natraga akoi inkon chuthekta haijaba tare ko inkon litraga lamhangda dum togro ko yumgi wangmada haitare aduga inkol lergana yung inkol gi chuthek amada thambiro adu se nangi leifamni gurugi ya thangne haraga madu thambiramo sini yam laiba mongdani ko asimain tobiyo aduga aikhoida negative laiba haitare masina anai yarokadra afatabu orakada haibda thadokpiro masi mai thadokpiyo masidagi masigi kanaba se lobiyo haijaba tare aduga laisau chobagi kanaba kanadaba haibase thogla akogi oiriba mi yum haitare ko maduna khangadabane aina thengnarakpa experience ta hoi phatabasu dum lai afabasu lai laisau je chauraba sumaina tholamde pangthokiba haitare aduga machana pa je khogi thabaka mai paglakpa ada afabagi ni ko then paisa nusaga ikhang khangudang phangakpagumba hoi phanggadab mami di leiba ko lottery khangde then karigumba sam paisa lakada mafam de leba adu ikhang khong thoe phangjilapugumba laisau di chaugi ba haitare ka sumaina tholam di pangthoki ba haitare aina tam thengnarakpa experience ni ko sina afaba kangbu ama afaba je adum thoi haijaba tare aina thengnarakpa masidi akoi yamna chumba achengba aina mit mangna urakpa haijaba tare adu phattaba haraga so dum thengnaba lei akoi gi anai kumba yaokhibgi haitare ko anai yaorokpa then operation guba tawgiba haitare ko asumba khara ada siba naba makte ai yoina di thengnade adum atai tai di yaorbdi ai ko ai chum thengnarakpa haitare adu ai maroina ai di na khoina sum matam sangna sum ojasing na takpirakpa matungina sum loina jarakpa matam da haijab tare mymna udaba asengdaba pose masimadi ai toidong ai video da so hapsade haijab tare ada fake laiba asengba haijab tare samsamna aseng min uba taseng natraga lairik kumbada haitare ko urupa poto ai video da dum share dum togjarake ado akoi gi khangdabida mina pangai hana barbelli pangai habidudi ai thoyong na madum made ai video sida upload togjaru oi haijaba tare mabdi kariguma mari yenarakpa matamda ai gi witness to leitraga de madugi aigi mistake aso one mistake ama oigani aiju khangjeba ko aduna aina ojana haramine haraga karigumba witness amta leita lairik kumba natraga se then ojadona haramagi I hobo itadi yaba boy gumba de gumba ta hobo itadi yaba adu itadi chum yenarakpa matamda yenaba means maduna lali chumegi nataba ko just aigi show tongnawagi pangal lama aida power ama leibdo adugi wari ni ko aduni anyway show matamda sigi maina ai ojabu rusina takbirambagi laison tension duni mado karigumba adom imungda karigumba sugumba se chowtaraga su sumaina yam laina tobiyo aduga isana toba hai taba hagadra khangdaba uitaraga su akhangbaga dum tanabiraga afaba mangon nije ho haiba wafamje thamjage aduga laisau sigi koi afaba amadi phattaba dum lai aina ju video sigi mar adum haigre ko afaba su dum yaokhiba adum thengnagre akoi ai isana thengnajarak pathai tare adu phattaba su dum thengnagiba lai adu afaba ngata nije horo madu sakina pi bani hai tare ko ayonda akoi da prediction pi bani predict tawne ba akoi da si tholakani habado maduna ulai ne ba then karigumba laingdo mathi phongba na amakak laiye ko mayam so akhangbu su yorngani khangdaba su dum tasan biyo ko laingdo mathi phongga su sakina pirakpa natraga koi apukgi haitare hingonunggi adai hingonunggi apukpa na leinabado madugi sakina pirakpa su laiye asmai tawna ma karadi dum koi sakina pi ba haitare asumba su laiye aduna adum oiningba oiseno sumaina yumda leibadi yumda sugumba laisau chobadi koigi mafam chadabanina asigumba icham chamba koigi cham chamme haraga su magundi leiba asigumba laisol se sonbiraga yamna laina imungodu ahal sabana oirasu yaiko asumana tobiyu haiba wafam se thamjage ado ai video da koi haibda soikhiba lankhiba natraga video editing tawbida sing mistake laikhiba khokiba leitaraga su apangona chani nanauni haraga ngakpigini haiba wafam se arobda thamjage matung tabda su nunga video dum thagat chanak naba kanaba kaya thagatlaknaba haitare ko ai honajage ai wangangbudi am haijabadi natte ado masigidamata ai warobiro haijaba wafamse thamjage ado masigidi matang se loisanjarage matung tabsu mayam kanagadaba video loinana puduna amuk laksage masigidi kainars